Arambai Tengol Unit 39 gi laloi singna naha oiriba pangal matai manau ani 𝗔𝗥𝗔𝗠𝗕𝗔 fare faraba matai manau ani adudi MD Sakil apokpa MD Abdul Malik chahi kunnithoi amasung mahaki loinabi Anju chahi kunni makhoi ani mayang Imphal Irong Thongkhong degini hairi makhoi ani asing ase Arambai Tengol Unit 39 na heroin number 4 gram 6 ka kwata amaga konana mayang Imphal degi phabani hairi naha oiriba matai manau ani asi matam kuinadagi naha kayada heroin number 4 supply toba misakni haina AT unit 39 dagi phangba paw amana haire number 4 drug asi makoina lilong uwak thongda leiba akela mapuroiba MD ithem hairiba asdagi lobani haina pharaba MD sakilna makhata na phungdokhi pharaba matai manau animak maulubi amadi pradhan gi khutta sinaragani haiki haire ai meng sakin kawi laifamna gong makala kai thongyong natin pero ai meng na Abdul Malik ai lawi ko sana ni long ko ba thongdegi ni ai lawi lo pi tu meng na akela go we mawa de meng na ithem ko adong asi Arambai unit 39 na hero number 4 ni ko na sa ko na phare masih belum kata betul sih, namun tak tahu dah jadi, 39 na berapa dan di sana yang dia kan.